amadi tradition sing su khangmu mathau tai haina Governor La Ganeshan phongdokre. Tongan ba lalahulup anigi kedar tara humdoi ngasi lengakta changzarakre lakliba chahi mangagi manungda lalahulup singwari sanaduna waroi singpurak na bohot nari haina Chief Minister and Biren na phongdokre. Miyamgi seba tauge haibagi wakalonda rimsta mahit tamduna graduation fanglaba mahiroi singna minung sigaloinina thabak tobu mathau tai haina Minister Govindas Konthozamna phongdokre. Jing amadi tam thong manana chawkhat minagadabani haina leingak na laurabasu tausam subdivision yaukiba lambidi mapu pandabagum pukning nungsiningai oire. Yairi Poki MI ida test tobalakba pollution board amadi forest official singa leikai miyamga ungkhatna kre miyamna test tohan kidre. Amasung kiba pung kunmari da Manipur da miyoi manga nauna COVID positive oiba thingnaki lainasina maram oiraga mi leitaba yaukide. IS News biring tabiriba khwaipum na magpai silki chanambam na taramnok chiri COVID-19 dagi ngakthoknaba khutuin hambiu hand sanitizer sizinabiu mask upiu Fitaruki distance tambiu yarba makai vaccine dosuna kapthokpiu checkson bana pumnamaki yaifabane hojik pau sandok na pijari. Education haibasi mahai tamba adukhakto irodabane tongan ba culture amadi tradition singsu khangmu mathau tai haina Manipur amadi West Bengal gi governor gi thopuriba La Ganeshan phongdokre North AOC Leiba Asajina Holda the Managing Committee of Raskumari Sanatombi Devi Educational Institution Manipur Sinduna Pangto Kiba Governor Award English Singani Kunmathoi Kunithoi Amade Raskumari Sanatombi Devi Award English Singani Kunithoi Ge Award Pibaki Thoramda Athoiba Mithunglen Oina Sarukya Kiba Governor La Ganeshan Makha Taraduna Aikoi na matampum na magta mahiroi singbo pukning thawgat famthog e chahi mangagi manungda leiba angangi chada marifu mangadi anobu potsak sing khangningwa yamna hele makoi buning tina khanghan bhaibasi ahalaman singi thaudang ne nation ama mapangal kan leibada human resources development achoba thaudang lore mahai masingning thina tamduna khunai amada lakpa wathok singbo matau karamna waroi sin purakpa ngamgani haibasi ningtina khangbangame society asigi damak mahiroi singna wakhal lausing hai singba amade mahaining thina tamba tangai fade ngasi piriba award asi maruina mahiroi amade tongan bahiramda thabak tawriba kayabu puning thawgatuna makhoi gi thaudang adu boi kai khumnabani haiki. In Mahabharata, I'm not telling a long story. In Mahabharata, when they fought both Kaurava brothers, of course the Kaurava and Pandavas, they formed a Chakra Vyuha. When Abhimanyu was in the field, Chakra Vyuha. In the war there is so many methods are there. This is one, Chakra Vyuha. So that nobody knows how to enter into the Chakra Vyuha. But Achanak, suddenly Abhimanyu entered. Of course he could not return back, that's a different story. Where from you learnt it? So when I was in my mother's womb, this was taught and I observed it. These two examples were told to you. I came back to my country. Why not be trying? I started trying. Amaramda Tauramadu da President Unisarukya Kiba Education Minister Thaunauzam Basantan Haikibada Mahitam Bahaibasi Aikogi Akoiba Amade Malem the Tokli Batodok Watok Chaukat Taurang Sing Adusu Kangzin Matautai Lyric Tamba Kaktana Educated Person Oibiade Mahiroi Singna Kangning Bada Ojana Traga Akangwami Singda Hangbada Ninghanaroi Dabane Lamdamasigi Naha Singi Talent Asi Malem Sin Batungna Kangnare Discipline Amadi Focus Aniasi Mahiroi Singna Kauroi Dabane Sel Haibasi Tanaroi Dabane Aikoi Harau na Leiba Tamgadabani Haiki Ngasigi Tauram Adu Tongan Bahiramda Tabak Tobamio Singamade Mahiroi Singda Award Piduna Puning Taugatki. It's a very competitive world. But this results in unhealthy and sometimes drastic measures taken by students to come out on top.
just to become toppers. We appreciate toppers. But at the same time, in the process, we may lose the whole purpose of education. We must remember that education is about being aware of your surroundings and the world around us, gather information about the world, what is happening in our laikai, in our village, in our locality, in our state, in our country, and in the world and beyond. That is what education is. Not just being literate, knowing how to read and write, but being able to comprehend and understand the world around us. Lakliba jahi mangagi manungda lamdam asida leiriba lalhaulup singawari sanaduna waroisin purak na bahot na rihaina Manipur ki Chief Minister Nongthuman Birey na phongdokre ngasi Manipur lenga ki Home Department na sinduna ahanba Manipur Rifle Battalion ge banquet hall da aina thingkrab lalhaulup KCP PWZ ge Kedar Tarani Thoi Amade KYKL ge Kadarama Homecoming Ceremony ge Thoramda Wafamasi Chief Minister and Birena Phongdokhibane Thoramadu da Power Minister T.S. Biswajit, RD and PR Minister YKM Chan, Education Minister T.S. Basanta, PHAD Minister Laisangtem Susindro, Labour Minister Haikam Dingo, MLA Kasim Bashum, MLA Awangbo Nyumai, DZP P. Dongel, Manipur Police ki Makok Thongba Officer Singh Amade, IZAR South ke, Paramilitary Forces ki Makok Thongba Officer Singh Susarukia ke. Homecoming Ceremony da Changlakhiba KCP PWZ ge Kedar Tarani Thoina, Lathot Gun Ani, 9mm pistol ahom, IED ahom, detonators ani, radio set ani, letterhead manga, KCP MCG extortion slip manga loinaraki amade KYKL gi cadre amana 9mm pistol ama loinaraki Chief Minister and Birena Makataraduna Homecoming scheme si Prime Minister Narendra Modi amade Union Home Minister Amit Shah na nauna semdoktuna mai pak na bhotnare scheme masina Homecoming da mok halaklaba miyoi singbo one time benefit thagi allowance amade imumanung punabada mateng pangba yaure India gi lenga kyaning de haiduna Mayum thadok tuna lanhau kraba miyoi sing amuk halaklo. Makoy na halakpo matamda FIR amata chanloy, miyoi khara na masagi da magkanduna irang tok halaga, lamdam masida santi laite hay na taknaba, taknabahot na riba asidagi. Niyam na Jackson na layse, Manipur Police amadi paramilitary forces na, lamdam masibo may chopta na bahot na si Haike. Now we are sending many fellows through many ways, and it should have informed to all of us, to all the security agencies, to know each other and should respect each other. We might be trying to bring back the insurgents' friends to the mainstream. We should cooperate, we should support one each other. State को image खराब करने का काम नहीं करना है. हम लोग आपस में मिलके साथ जाना है. साथ ये इंसर्जेंसी को सोल्यूशन लाना है. पुलिस हो, जो पैरामिलिट्री फोर्स हो जो ऑपरेट कर रहा है, एक साथ एटलीस्ट मंथली एक महीना में एक बार तो बैठ के हम लोग डिस्कस करके एक्सचेंज ऑफ थॉट्स, एक्सचेंज ऑफ स्ट्रेटेजी, प्लान कैसे किसका आना है, इसको चालू रखना है. Miyam gi seba tauge habagi wakalonda rimsta mahima sing tamduna graduation fanglaba mahiroi singna minung sigaloina na thabak tobu mathau tai haina PWD and Sport Minister Govindas Konthozam na phongdokre ngasilam felde leiba Regional Institute of Medical Sciences RIMS Imphal ge Jubilee Hall da pangthokiba graduation day ceremony gi thoramda saruk yaraduna Minister na makha taraduna Dr. Singh na tauriba thabak adu kitang soibada miyoiba magi punsi fauba mangbayay miyam gi thabak tawbada matam manghan gumsi haike ngasi gi thoramadu da hanagi Lieutenant General Dr. Konsam Himalay RIMS ki former director Professor L. Fimate Professor S. Rita Dean of Academic Brozen Padmasri Awadi Professor Indra Chakravarti Professor C.H. Manglem Professor N. Santi Amade Professor Y. Indivorna Maruay Bumithunglan oina saruk yake. So you came out from institute with a place, but it is not respected. Then he asked me, who am I? I am a minister from Manipur. Then he stood up, I am going back. I came back. So our attitude is very important. So I think all of you understood and you have gained a lot of experience from this premier institute and hope that you will serve better to save the life without wasting time, without making any mistake. With these few words, one more thing I would like to mention. After Santaji became the director, I have seen a sea change.
Tauramaduga Mari Lenina, Rimski Director Professor A. Santana Fungto Kibada, Dr. Singna Laying Bada, Mari Lena Dabates, Pungto to Tauhan Basina, Anaba Mio Singda, Matamanghan Bagaloina, Arem Bada Sel Tinghale, Anaba Sing Buning Tinaloina Duna, Layong Aduning Tina Kanglaba Matung, Matau Taba Testing Adu Tauhan Se, Ngasi, Graduation Fanglaba Mahiro Singna, Katokpa Magaloina, Masagi Matau Dapuning Jangduna, He Nafaba, Laying Purak Nabot na si Haiki. Laingak na Manipur giching amadi tam ani magchawkhat laba matamda Manipur chawkhat kadabani haina lawrabasu Tamenglong district ki manung dalayba tausem fawbage lambi ngasi fawba laingak na hanayang bidabaga pangkhak oire Tamenglong district ki manung chenalayba tausem subdivision headquarter yawriba lambi ani haibade National Highway 37 Imphal Ziribam lambi ge kaifundai dege tausem amade Tamenglong District Headquarter Dagina Subdivision Asigi Headquarter Faubagi Lambigi Fibam Ka Hena Sokchin Kibadege Lamdam Asigi Miyamna Chatok Jatsin Taubada Awaba Kudong Tiba Kaya Mayok Nare How Kiba Matam Karagi Mamang the Chu Kibanong Namaram Oiraga Subdivision Asigi Lambigi Pukning Nusiningai Oibagaloinana Manung Hansan Layba Miyamna Lalonitik Toba Made Ate Hiram Kayage Chatok Jatsin Taubada Kamteng Awab Mayok Nare Mari Lenaba Department na Hiramasa de Yang Sinduna, Miyam na Tengneri Bawabasi, Ubina Bapil, Torkli. Taubal District, Yairipo, Koiro Matak Lekaida, Minor Industrial Estate, MIEG, Plywood Factory, Amadi Sawmill, Jalai Basingase, Langak na Tingzin Biu, Natraga, Koiro Matak Lekaidege, Matampumbage, Hongdok Pikro Haina, Lekaido ki Miyam na Irang Haurakpadege, Ngase, Yairipo ki MIE Lady Bob Mafamaduda, Manipur Pollution Control Board ki official singamade Taubal Forest Division ki official singna ambient air quality monitoring amasung ambient noise monitoring ki damak check tauna balakpada laikai miyam gumkhat na kibadage miyam na test tobagi mathau tade mafamase dagi MIE hombikro haiduna test tohon kidre thasi ki tangtarani thoida khoiro mathak laikai multipurpose community hall da mafamadu ki miyam ama Plywood Factory amadi sawmill mapusina neklaga meeting tawkiba MIE thamba pamba mafamaduda Plywood Factory amadi sawmill singasi hongdok pikro hiramasgi matangda Taubal Forest Division gi DFO TH Lokendrana Paumi Singdahai Koirom MIESC Inglisingani Taranipal digi linkibani adubu masigi matangda Laurembam Tomba Koba JSC gi miyoyamana complain ama tawrakpagi Koirom MIESC Thasigi Tang Nipal Dege Forest Department at Tingzinduna Lakpane, Koirom ki Mioy Kara Amana MIESC Tingbiganu Hai Baduga, Mioy Kara Amana MIESC Hongdok Pikro, Masin Hakchang So Ningai Oirakle, Noise Pollution Tokle Haibade, Forest Department Director Pollution Control Board ta GME Badege, Ngasi Noise Pollution Tokpa, Air Pollution Tokpa Singasige Test Toduna, Degree Onana Balakpane, Adubo, Zesigi Timasina, Noise Pollution Su, Air Pollution Su, Amat on yaroi mafamasigi MIE hongdokro haibagi warep lawkre haibadagi ngasigi oina handokchere makhatana kari tawgadagi haiba adu amuk lepnaraga kangalakigani haiki Manipur da hauki bapung kunmari da miyoy mga COVID positive oy bathengna ke COVID command control room dagi thadorek report ki matung inna positive oy bagi chang chada amadas mikmari da leire Manipur da hausik fawbada COVID na naba migi masing ase punna lakamalising kontra mapal chatret humfutara nipal sukre lainasin na maram oiraga mi leitaba yaukide amade lamdama se dalai chada sin maram oiraga leikidaba miyoy masing ase punna lesingani chamani fu nipal sukre Amaromda haukiba pung kunmari da India da nauna miyoy lesing taruk jambri subna ane COVID positive hoiki subnagi miyoy taramari lainasin na maram oiraga laikide pagalakpagi chang chada marifutara Nepal 10.3 amada Hengalakre apun ba confirm case na koti mari lak ni fu mga lising tarahumdoi chanipal marifutara nito yokre active case na lising ni fu humdoi chanipal subna anida hantakre lainasin na maram oiraga laikidaba apun mamigi masing na lak mga lising kunipal chaniyang kayokre lainasin da ginaba faduna desars tokiba apun mamigi masing na koti mari lak kontra mapal lising ni fu mathoi chanipal ni fu ne lainasin da gingak na ba vaccine kapthokiba apun mamigi masing na Koti chani taramanga lak marfitara Nepal henkre
Malim gi oina COVID laichit na khwaidagi hena sokhalaba laibak singi manungda USA na ahanba Indian and subada amade France na ahum subada leire awanangpok state ki oina Assam na ahanba Mizoram na ni suba amade Manipur na ahum subada leire आजादी का अमृत महोत्सव के सरुका मुओइना अखिल भारतीय तेरापंथ युवक परिषद ना थासी की तरह तरेता इंडिया पुंबत नतना अतोप लेबाक सिंगदसु वर्ल्ड बिगेस्ट ब्लड डोनेशन ड्राइव अमा पांगथुकदौरे मणिपुर दसु तेरापंथ युवक परिषद अमदे सेवा भारती मणिपुर सुसिंदना रिम्स हॉस्पिटल ब्लड बैंक मणिपुर वॉलंटरी हेल्थ एसोसिएशन निंगतेमपुख्री मपाल इम्फाल ईस्ट डिस्ट्रिक्ट हॉस्पिटल चुरचानपुर अमदे डिस्ट्रिक्ट हॉस्पिटल थौबालदा अयुक पुंग मापलदगे नुंगथिलगी पुंग अहुम फाउबा पांगथोकदौरिबा ब्लड डोनेशन असिग मरी लेनना धर्मशालादा पाउमिसिंग उनबा अमदा थांगमैबन केंद्रगी एमएलए खुमुकचम जॉयकेसन हाइकिबदा COVID-19 लेना लाइचदसन मरम ओइदना मतम सांगना लॉकडाउन अमदे चथोक चटसिंदा खुदोंगचादबा लेखिबना ब्लड बैंक अयामबदा ईगी अवातपा लाखे ई हाइबसे मियोइबदा चंद्रबा याद्रबा अमा ओइबना ई दान तौदना मियोइबगी पुंसी कनबसी एखोगी इथौदांग अमने थासी की तरह तरेता मालेम सिन बथुंगना पांगथोकदौरिबा ब्लड डोनेशन कैम्प असिदा चही तरा निपालदगी हुंफु मंगा फाउबगी मनुंगदा लेरिबा मसा मौ फबा मियोइसिंगना सरुक याबिदुना मियामगी सेवा तौमिनसी हाइखी मियोइब जाति की सेवा तौई खनबिरे पुनमना ब्लड डोनेशन कैम्प असी याउबियु हाइरिबा कैम्प असी रिम्सदा अयुकी पुंग मापन ताक्टा टेस्टदगी हौजगनी अनाबा असोनबा हाइबसिदी एक्सीडेंट थोकबसिदी वार्निंग पीबा नते हेक्ता आइगी सागै नते मरु मपांग इमुंग मनुंग ओरपा याबनिना आइगी नुक्सिरबा मरुपसिंग आइगी इचा इनाउसिंग पुनमके थवाई कन्नबनी मियोइब जाति की थवाई कन्नबनी हाइबा वखलोंदा ब्लड डोनेशन कैम्प सिदा सरु याबियुना अपल तौजरी ऑनरेबल नाकलमरोमदा सेवा भारती की फाउंडर मेंबर लाइस्रम जत्रा हाइकिबदा सेवा भारती ना हेक साफुंगलकपदगे ngasi fauba miyamgi seba tawduna lakle hauzik matam asida tongan tongan balaina kaya tholakpasi mipainingai ne miyoibagi punsida khwaidigi maru oiba ESC aikoina voluntary blood bank tapiduna anaba singi punsi kanbada aikoi puna thodang lominarasi haiki सेवा भारती की थवासी मियाम की सेवा तौबा दुनी अदो होजिक की मतमदा होय कोविड की पेशेंट होजिक फावदसु होय अनाबा लैरी सिगी हाइदि ब्लड की क्या दरकार होय अदुगा एक्सीडेंट गुंबा अदुगा ngसाई अनाबा मखन मथेन क्या ममांगैदि अनाबसी क्या याममदे अदुबो होजिकती कैंसर ओरो करियोरो कैंसर सी याम रियार होयना केना तोरमने अदु होजिकती अनाबसी यामना दुंतिक यामरे अदुना मखोयगिसु Mahiroi Singbu Lairik Takpi Tambigani Khangdaba Manipur University gi Biotechnology Department gi Assistant Professor Takhelambam Macha Thoibi gi mathakta Marilenaba MU gi Authority na action lokhatlu haina Department asigi Mahiroi Singna Kongjang Changsin Kre Ngasi nungtil punganirom taba matamdagi Biotechnology Department asigi Mahiroi Singna Changsin ki ba Kongjang adu gi matangda Nicodemus Mangsaba Koba Department asida Marisuba semester da tamliba Mahiroyamana Department asigi Assistant Professor Takhelamba Machatoi B Haribo Jasina Makoina ahum suba semester karapu matamda Medical Biotechnology Hariba Kanglup asi takpagi thodang loki adubo semester ahumgi tha taruki matamasida nong mata class ningthina tawkide maruina Puna unit mari labor section asige unit amadagi ahum fauba oja machathoibina takadaba sida unit sing asidagi supnagi topic anidagi hena mahiroi singda lairik takpi tambikide masagi mathakta practical tawgadaba kayasu nong mata practical tawdana semester du loisinke asumna ojasina mahiroi singbu matam chana lairik takpi tambidaba sigi matangdasu department gi HOD amadi VC da wakalabasu action amata lokalaktri madugi mahutta asigumbo ojasigi asoiba kayabo wakalubagi damak mahiroi singda mental harassment pibagi mathakta Handak pangtho ki exam adu da ojasi ki subject asibu lobu mahiroi sing loina fel ohanke maramasina oja ama oiraga oza ki ethics ngak taba mahiroi sing bulari takpi tambigani khangdaba ojasa ki mathakta MU authority na kudakta action lokat piyo karigumba mahiroi sing na taliba dimanasi authority na thabak oina pangthok taba tarabade makha taba khongjang kaya changsenaba sem sare haiki
Thasigi mangadage Manipur Secretariat Services Association na changsilakiba tabak lepagi kongjangda sarukyakiba employees sing Secretariat Officer wakat mi fam lingayda police na detain tawduna tamkre Iscom na fangba pauda nga sumakhatana all Secretariat amadi new Secretariat ki tongan ba section da employees sing laingakta tongan ba dabil sing taladuna wakat mi fam chataringayda police na makoy fagat kibane Nupi employees yauna chaurak ne employees yang kay humdoirom fazenduna thamki haire panbayai thasigi mangadagi hauduna Manipur Secretariat Services Association na Secretariat Assistant ZAD M Romanbo Manipur Bhavan Kolkata da transfer tobagi order kakadabane Secretariat Employees Group D grade pay lupa listing amagachani pal caretaker gi grade pay listing mari champri da oigadabane ASO SO gi grade pay Listing Mari Chatruk Amade, Listing Mari Chanipal, retired Fankraba employees saying Amok re-engagement Toba Yaroi, Hangduna Labor Posting Hapchinba Amade, retirement benefits Amade, pension singi sent from Pitoka Dabani Haina, Kongzangasi Changsanduna Lakibane. Paugi Maragtatna, Bregamatang Locheri. Saruk Yabiu, Adomsu Sumsoi Soidana Saruk Yabiu, Students Union of Kangleipak Subna Sinjaba, Open Debating Competition, Kangleipak Manipur da, Drugs Ki Mahum Sari Wasi, Lengaki, Taurang Toksil, Mapung Pada Badagini. Mosan Sida, Adomi Kariwa, Kalon Labibagi. Mosan Sida, Adomi Motari Labibagi. Adom Kariwa, Kalabage, Hibadu, Debate Sida Pongopi. Students Union of Kangleipak Subna Sinjaba, Open Debating Competition Asi. Sahigi Kenaba, Mahigi Kenaba Lazy. Imalebak Labdam, Asidagi, Sahida Bachinja, a drugs in Asibu, Mangan Kinaba, Amadi Mutataba Honabada. Adom Susanga. Ahanbamana 30,000 plus certificate with memento, Ali Subamana 20,000 plus certificate with memento, Ahum Subamana 10,000 plus certificate with memento, Mari Subadagina Tara Suba Faubana consolation prize Tamzan. Student Unions of Kangleipak Subna Sinba. Open debating competition Asi. Lakliba September Gitang, Taratare to Tangzanumit, Ayoki Puma Pantava Matamda, Konung Mamanga Laiba, Sandra Ketty Auditorium Hall. Breaking Matung Taramok Chiri, Makataba Pau Pijeri. Maitai Mitebu Schedule Drive List the Chalhalu Haina, Schedule Drive Demand Committee Manipur SGDCM Natang Siliba Kongjangasi, Langak na Tausabida Basi, Laibuk Tivani Haina, SGDCM Youth Wingi Co-Convener, Jing Subam Manglemtona, Fongtokre, Manipur Giel Hofurup Amo Oiriba, Maitai Mitebu, Constitution Gi Makada SG List Yahanduna. Yellow Furup Amo Oibage, Constitution Ging Aklo PU Haina, Changsiliba Kongzang Sarukamo Oina, Ngasisu, Manipur University Get Mamang the Labor, Kanchipurge, Auto Drivers Association, Manipur University Mahiroi, Kiamgai, Kaitel Nupilup, Mite Students Association Amadi, STDCM Kapunakut Naraga, Wakat Mifamda, Wafamasi Ching Subang Manglemtona, Fongdokibane, STDCM na makata na Changsiliba Kongjangasi, Hapta Ahum Pazan Laklaba, Fauba, Laingak na Tuminatasin na Dabada, Pendaba Fongdoki, Manipur Gilaingak Pariba MLA Nifurom de, Maitay Mitay MLA Ngaktene, MLA Nifurom Asina, Maitay Kaningbagi Wafam Amata Fongdorok Tabahibasi, Yelhaw Furup Asi Kaning Dabrahay na Suhang Lakle. Tala kasida mitop miyancha singna kudum Chalaklaba Fauba, Kang na una tuminalesin libasi yaning day atopa mapan laybag Himachal Pradesh, Tamil Nadu amasung Chhattisgarh hariba lamsing asidage community mari constitution gi ngaklo piduna ST lista chalhanaba union cabinet na approve tawkiba layrabani haiki. Manipur Commission for Protection of Child Rights MCP CRG Chairperson ki supervision makada commission asagi members singna ngase Senapati District ki Paumata PHE amasung Tungzoi PHSC da hagtingna chatuna birthday party amada hu chen bachinzak sarubadage miyoi kaya laikanari badu hagtingna ni yangsinkre commission asagi members sing El Megaras amasung K Jitendra naluchinglaga Chatki Bakong Chadadu, Child Welfare Committee Senapati ki Chairperson amasong member sing Suloy na ke Mihut Kang Boduna, Analayang Sang Singda Changdringay ki Mangoy na Senapati District ki CMO Dr. Helen Gaunaduna Warisana ke Hauzik Maki Oyna Anaba Sing ifibam Yam na Fagatle, Toy na nung sa tiningay Oydre Hypowafam Sing, CMO ki Maikay Dige,
MCPCR ki mihut kangbodu da paudam ke tungda mihut kangbodu na anabasing laying chathariba laying sangsing da changduna makoi gi fibam yengsin ke makoi na paudam bagi matungina imung anina sekmai kaithil da hangba dukan amadage ngari gram chaniyankai leike birthday party seleba imung aduna thasi ge tarani thoi gi nungthil pung ahumakhairom tabada party aduda saruk yaba lakiba miyoi chamhong fotara romda sekmai degi lerak pangari adu thaklaga semba iromba mathelama supizake party aduda saruk yaruba sing ahingdagi hauna over fiber tongnarakpadege Paumata CHC amasung tungzoi PHS da pukhatpani haike Paumata PHC ge medical officer na phongdorakpagi matung inna thodok thokfam dagi sample sing laurure aduga Imphal da leiba medical directorate ki state food testing laboratory da changeng tawna bathakre haina su emoduna makhatana phongdorakpaga loinana hauzik maki oina di anabasing da mathau tabai dak langtak sing thare anabasing ifibam toina nung sathiningai oidre haiba wafam su emoduna MCPCR ki mihut kangbodu da thamki More State Malaria Officer Dr. A.R. Christie amadi District Malaria Officer Dr. Manibusan Yaikom gi mityeng makada State amadi District Vector Borne Diseases Control Program gi makada Department ani nakut samnaraga More da dengue outbreak ki positive case thengnari bakul singda mass poginge Tabak ningthau kaba nimitegi chathaba hokre laicedasi control toba ngamdriba fauba makhatana fogging toba ki tabak chathakigani haire hausik faubada dengue positive hoikiba leikai singadudi haino makong leikai jawang fai leikai kanan weng faicham weng amadi gamnom weng yaure MSU Thobal District Committee ni haizaba masakhang da bamiyoi karana media da lan uhana bhonarak pasi lebak miyamna thazabiga nu haina MSU Thobal District Committee ki Vice President Laurembam Luching Bamangang na phongdorak le MSU Thobal District Committee ka office tinga si Paumising una bamada Laurembam Luching Bamangang na makatan hai tha asigi tang tara da press release amat thadoktuna miyam da lan uhana bhona bada yauriba MSU Thobal District Committee ki IP Secretary Thongam Akas Hairiba Miyoyasi MSU Thobal District Committee ge reform tawkraba matungdege amukta fauba tholakidraba thabak thoram amata yawkhidraba miyoyamane Wangjing branch ke president ni haizaba Sagol Sem Vidyalaxmi Hairiba Miyoyasisu MSU na masakhangde Wangjing branch asigi oina Paunam Priyo Bertana president oina thopure Khongzom branch ke president ni haizaba Sonia Sapam hauzik president oiba leite Vice President Oibadi Lai Hairaduna Yairipok branch ke President ni haizaba Onindro Hairiba Miyoyasisu Chahi asigi me thada MSU gi chanakanglon gi wangmada tabak tawba gi dabak tanthokraba miyoy ni haike makoina thoklam liba warol adusu masa na khangna sign tawkiba matanate numidang athengbada miyoy khara laklaga sign tawhon kibani hairaduna MSU bulan uhana bhonarak pasi laibak tibani maramaduna leibak miyamna su lana ubiganu haina makatana phongdorakhi MSU khongjom branch rosni moirangthem haiba miyoyasi president oina thokubani aduga Sonia Sapam haiba misak asi MSU khongjom branch oina ti president oina thokude adubu BP oina ti thokupa ma ki lei MSU yaipu branch ki oina president oina thokuramba Onindro Singh Hontoni to gi begi tai kunmathoi gi thodu amada mahasi MSU ki ayukta yamindaba thabuk tawbadagi aikoina mahasi tanthokiba leikra yaipu branch ki tholiba warol asi masana khangna sign tawkiba nate numidang athengbada lakina sign tawhankiba MSU bulan hanabi namata makoni honarakani Paumising una badu da saruk yakibi MSU Thobal District Committee ge General Secretary Nirmala Maihobam na haikibada MSU Thobal District Committee ge oina karigum bahiram amata da jayet na balaite bylaw gi matungina miyam na masakhanglaba MSU headquarter gi meeting makhada MSU Thobal District Committee asi ngasi fauba thabak tawduna laklabane makhatana su MSU ge thabak thoram singda MSU Thobal District Committee na saruk yakigani hairaduna thabak thoram kaya su chathakigani haike National Legal Services Authority Nalsa amasung Manipur State Legal Services Authority MASLSAG Makada District Legal Services Authority Senapati na sinduna ngasi International Day of Democracy Thoram Pangthokre Senapati gi District and Sessions Court Complex ta pangthokiba ngasi gi thoram aduda Senapati gi Chief Judicial Magistrate
Asem Taruna Kumari Devina Democracy and Role of Judiciary haiba topic ta wangangke loinana DLSA Sanapati ki Chairman N. Kirti Chan Singh, Secretary Margaret Nyangsiam Kim, Judicial Magistrate First Class Kangpokpi Ningombam Sophia Rani Devi, Bar Members, Prosecution Staffs, VDF Personals, Court Amade, DLSA Sanapati ki member Kayana Sarukyaki. Hypertension management gi matangda numit nini chathagadaba training program ama ngase School of Nursing Taubal gi training holda hodokre NCD Cell District Health Society Taubal na ICMR amade World Health Organization ga collaborate tawraga sinba training program aduda Medical Officer Chamakun, Community Health Officers, SNS, ANMS amasong pharmacist kayana sarukyare loinana training asida hypertension diagnosis, treatment protocol, opportunistic screening amadi task sharing, supply chain management chingba topic ta training pangthokani haire. Ngasigi oiba ingasagi pau pizari. ICAR lamfeldigi thorak report ki matung inna ngasi khwaidigi sabaki chang ase degree Celsius kun mapal 10.8 oike ingbagi changna degree Celsius kunithoi 10.3 oike nungsite yawba ising manalgi changna ayukta chada marifuni pal amade nungthildani chada humfutaret oike loisilakpada maru pausing mukahana pizari. Education haibasi mahai tamba khakta oiroidabane tongan ba culture amadi tradition singsu khamu mathautai haina Governor Laganesana phongdokre. Tongan ba lalahulup ani gi gather tarahumdoi ngasi laingakta changzarakre lakliba chahi mangagi manungda lalahulup singawari sanaduna waroi singpurak na bohotnari haina Chief Minister Enberena phongdokre. Miyamgi seba tauge haibagi wakhalonda rimsta mahik tamduna graduation fanglaba mahiroi singna minung sigaloina na thabak tobu mathau tai haina Minister Govindas Konthozamna phongdokre. Ching amadi tam thong manana chokhat minagadabani haina laingak na laurabasu tausam subdivision yoki balambide mapu pandabagom pukning ningsiningai oire. Yairipoki MIE da test tobalakpa Pollution Board amadi forest officials singa lekai miyamga umkhatnakre miyamna test tohonkidre. Amasong hawkiba pung kunmari da Manipur da miyoy mga nauna COVID positive ay bating nake lainasan na maram oiraga milay taba yawkide. Pungjasi fabogin na sandok jaba Manipuri IS News matanga sa Deloy Sinjare higing tabiri basing bamukahana kurumjari.